Irang na sokhalaba state asida karamba matamda lakadawribano haina Prime Minister Narendra Modi da Manipur Pradesh Congress Committee MPCC gi President loinana Wangkhem AC gi MLA Kaisam Meghachandra na amuka hana hangkre microblogging platform X ta thagalakpa post amada MPCC gi President Kaisam Meghachandra na hai Churachandpur da laiba relief camp ta laibi chahi nauribi nupi macha amabu tamthina hatopi khiba gi justice miyamna pamli asigumba thogdo asi adumak thoklaga laigadawribra hairaduna Supreme Court amasung High Court of Manipur gi judge sing relief camp ta chatuna yengsiliba asida miyamna justice haibadu fangani haina asa tauri President rule ki manung da thokliba thogdok asida President of India amasung Manipur gi governor dagi Wahei ama fawwa Phongdoktri masiga chap manana Union Home Minister su tumina laisili haina maral siki chahi ani suraklaba irang asida sokhalaba nupi angang singi fibam asi Prime Minister na laktuna yengsinbiyu relief camp singda lairiba miyoi sing asi kayam kuina mayumda hanjunba yadana laikhigadawribano nupi angang sing ngakpi senbiba yaudana kayam kuina relief camp ta laigadawribano amadi nahangna state asida lakpa fawba ngaihalaga thamgadawribra hairaduna karamba matamda state asida lakadawribano haina Narendra Modi da amuka hana hangki